loina mam su mam greng isidi. Hi mayam bu egi channel sida welcome tawzari. Ngasidi sansa thongse haina leye ko sansa si kilo marine aduga asiga khong sangi khong se piece mari first ta mai da laukhige aduga mathang thong si yengminase ko mai da laurase ama khong si ko sembada di am waba sabadi am hawbo pamba singi damaki sabadi asine hena chaning bane aidi adu sembada yam matam changbagi ko toina di chaning daba adu asi ko first ta akhoi di ising asabada tingraga magi asangba singi loina lauthokhrabane adugi ko asi sembasi asine hena laye ere ko phajana sengdokhrabane adu sa atopa thongringai da ko asi first ta krishu hap tabi da ko thum khakta habaga first ta pung ama ani kumba thongtige champut na ko first ta habaga thongge pung ani kumba ko aduga saga thongminaba natradi sadi munba khra sana hena munba thubane na ko sidi khra munba se tappeba asi mana sisu ko sansa da yam pakpane ko mutrubi mana haibra adugi family ne ado asina khra manamdu khra tongale roi sisu khra lause ko sisu hap ngai Dragonfly. Kecita. Iya. Cek. Wow. Masih kang bahau reko sih. Masala singa sih dah lere ko. Thau si sare krak kakre ko saman bagi ada janam hape aduga piasu hap krese pias hape adugi kra ngauraga yengang hapa aduga sina jira dan phadikom samaroi ko sina dhania powder ambane na ko chaphu sida changira chaloira khangdre egi chaphu si kha tik ko maleda machu phajaningai chili powder su khara hapse thum su haprese ko umurok ngasai sama hapkrabane hojiksi umurok mari juga phadikom si su khara hap kisi amuka si mana sisu Sase hujiki mahi khra kangbane na ko mayeng khra tare ado ngasai khong thongbudo mix tawrase ko hujiki si hapage chai chaphu si khra pikpane agise thanman khre ising hap tabane hujiki ising khra hapse se mak ama hapage thongraga mamge tawre ngisidi insangse mambana hangera khangdreda mundre hujiksu mayam insangse pung mari gumma thongkrabane mam su mam greng ngisidi mulle hujiki khangdarage ko as yam hawgini manam sidi
Yang ran nó xong vậy ui li yang ran rồi. À, mình pha lẹ. Mình pha lạ. Round salo round girls. Insangse phajana munkhre aina tesu tawkhrabane yam hawe adu ngasi gi video di asina loisin jaramage mathang video da muka thengnarase ko bye bye